mayambu ahanba maktada Manipuri wari yumjauna mayambu amukka hana punemjari asisu aikoina tabada yamna nungairaba full horror story ama aikoina puduna laksari wari asili thokcharapa matamda soikiba langkiba kaya yaurabasu mayamna puksel sauna ngapiu aduga wari asi hingliba natraga laikhidraba kanagumba mataga mari lenana ijaba wari nasadi bhapna mapung phana sagacharaba adugumlaba wari amakakni phare mayam adudi wari ase haunaba tawjaraklagi ngasigi wari asigi mami magic driver nupa joy mahok sadagi hauna mahak mathanta pokpagi haunabi ki namongna yolai mama mapa ani na masa nupa mathanta khaktani haidana thabak sumana mata suhalakti aduna thabak suba matamda tonali mapa na sumna hai to yong to matu thiraba masi phawbuda thabak ase sugani chakani si amata khangdri masi nang aina yolakpa matamda soikiba khara yaukhre as aisu khangdreda aikoina matomda poi haidana tona lakpa mayam aduna thabak amata suhalaktabado maduna oiribra khangdi maduna oidradi karino oigadoriba ha nasa nupa se aina lairik tamna thabak suhalakse haibasu nangna mayadido hojiti kari sare yingoto aina haiba somata laukidre nangna haiba somata laudi matu thiribane haidana toribasisu mana hojik thaga thabak suraga karino mahakna thakadoribase yingo thabak haire suningai somata laiti hairakani as aidi on thona wakre hayang aikoina sikraba matamda mahak mathanta khaktani lehogadoribase mathakta mayamba ama masi ama leibanate makhasida marau nupa ama masanpi ama leibanate as on thona wagadorida pharise horendo saksabada kaikeno khara pulaga wari watai sanarasi yaroi mamang thakki matamdagi hauna aina wa kaya maromama haiduna laklabani nasa nupasi yaroi nupi angang thiraba phawbada magi sajat lisatasi hongdokpa ngamdriba sinadi hayeng ahlo iraba phawbada midagi niraga sagadoribra hoiba adubu haiba yarisi horindo gyan tana sanarasi hinkhol singase amungtangdi samjimba loisinkhisi asi hairaga mama ibemal amadi mapa ibuhal mabani do parap sujilli hinkhol sambal singadu samjimba loisinlaba matungda imungda lakle masanu pa joisu ngaktang walking satlugi haidana satluri hanjilakpa matamni nisha pusa sadana khotana yug thaktana khotana amata tawbanati joina nupi se aina kekeno khara lairakpani dangi sanabani haidana aigi sanaba lairida sakhana sanaba torasi hoi sarasi mapa ibuhal amadi mama ibemalsu sakhumda dumak tumina phamduna lei wari watai khara sanarambani masanupa joy lakpadida mapa ibuhaldi waga matangang khidre bemalna hai kadai tana saluribano ima walking hak salugi haidana aisung haktang salubani imanaba singapun daba kuire haidana yare hanjilabani na yare nahangkhaidi adum ngana hanjilakpaduda ngasidi khara thien hanjilakpado yuga kaiga thala brana sum hangiba as ima kaidagi yunuda yuga mata thakte chaktu thiro sanaba tawrasi asi hairaga mahaki nupini kitada chak thiro haidana haikraba matung chak thirakle chak sana mapa ibuhalna sumna hokdorai yingonupa masa mamang thakki matamdagi hauna aina sunangonda haiduna lakle aujikti nangsu yum kai pansilakle khara lairagadi namitana sasu uge soidana hairakadoribani aduna aikoina hinglingai matam aikoina kalingai matamda nangi oiba senthok lambi amadi lehoba asini aikoina pami basi handa mukti nahan makai kekeno wangangba matamda kumbani joidi ngasigi numisimadi kumbaktre tumina sumaklai mamana to napana haigumna dana aisu madu pami aikhoi sahi matam asi yaslaktre khara lairagadi thaba ingkhang subasi sungama aro nagina khapol na khoina laigadoribani isa poknari basi masigi damaktani nang wakhal tabana di phabani bungo joina munna khalaba matungda sumna hairai ima baba ai sunga sigi numit ase ikaiba masunangi isabu kari ikaiba nangliba ai si walking hak chatpani aduda
ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕ ꯃꯍꯦꯁꯇꯣ ꯑꯩꯅ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯊꯣꯛꯄ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯏꯆꯜꯁꯤꯡ ꯃꯈꯣꯏꯁꯨ ꯀꯅꯥ ꯀꯅꯥꯅꯣ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯑꯦ ꯍꯥꯏꯗꯅ ꯄꯣꯠ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯃꯍꯦꯁꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯋꯥꯡꯅ ꯇꯝꯃꯒ ꯊꯕꯛ ꯐꯪꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ, ꯊꯕꯛꯄꯨꯗꯤ ꯐꯪꯅꯤ ꯄꯩꯁꯥ ꯂꯩꯇꯦ, ꯄꯩꯁా ꯂꯩꯔꯕꯁꯨ ꯊꯕꯛ ꯇꯧꯅꯤꯡꯗꯦ ꯍꯥꯏꯗꯅ ꯏꯃꯥꯟꯅꯕ ꯃꯍꯦꯁꯇꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯃꯦꯖꯤꯛꯀ ꯊꯧꯗꯅ ꯄꯩꯁꯥ ꯅꯨꯡꯁꯥꯁꯨ ꯌꯥꯝꯅ ꯇꯥꯜꯂꯕ ꯃꯥꯜꯂꯤ꯫ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯈꯨꯗꯤꯡꯃꯛ ꯊꯕꯛ ꯇꯧꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯣ ꯏꯃꯥꯟꯅꯕ ꯃꯍꯦꯁꯅꯁꯨ ꯊꯕꯛ ꯀꯩꯀꯥ ꯇꯧꯔꯔꯣꯏꯗꯕꯅꯤꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯇꯥꯟꯕꯔꯣꯝꯗ ꯑꯗꯨꯃꯛ ꯆꯠꯁꯤ, ꯅꯪꯁꯨ ꯑꯩꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯂꯣꯏꯅ ꯊꯤꯔꯦ, ꯑꯗꯨꯅ ꯀꯩꯀꯩꯅꯣ ꯈꯔ ꯌꯦꯡꯁꯤꯜꯂꯧꯁꯤ, ꯑꯩꯈꯣꯏ ꯀꯜꯂꯤꯉꯩ ꯃꯇꯝꯗ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯏꯆꯥ ꯏꯁꯨꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯄꯩꯁꯥꯁꯦ ꯑꯔꯩꯕ ꯃꯈꯩ ꯇꯥꯟꯁꯤꯜꯍꯧꯔꯁꯤ ꯍꯥꯏꯗꯅ ꯃꯥꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯑꯩꯒꯤ ꯏꯁꯥꯁꯦ ꯅꯍꯥꯟ ꯃꯈꯩ ꯉꯥꯡꯕ ꯆꯩꯕ ꯇꯧꯔꯝꯕ ꯕꯕꯥ ꯑꯃꯗꯤ ꯏꯃꯥꯅ ꯇꯧꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯃꯗꯨꯒ ꯑꯃꯠꯇ ꯅꯤꯡꯁꯤꯡꯉꯨꯗ꯭ꯔꯕꯅꯤ꯫ ꯉꯁꯤ ꯏꯃꯥꯟꯅꯕ ꯃꯍꯦꯁꯀ ꯑꯩꯒ ꯊꯦꯡꯅꯕꯗꯣ ꯃꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯑꯩ ꯃꯃꯥꯡꯊꯛꯇ ꯕꯕꯥꯒ ꯏꯃꯥꯒꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒ ꯑꯩꯒꯤ ꯅꯥꯀꯣꯡ ꯑꯁꯤꯗ ꯅꯤꯟꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯅꯥꯀꯣꯡ ꯑꯁꯤꯗ ꯅꯤꯜꯂꯕꯅꯤꯅ ꯑꯩꯁꯨ ꯊꯕꯛ ꯑꯁꯤ ꯁꯨꯔꯒꯦ ꯍꯥꯏꯗꯅ ꯋꯥꯈꯜ ꯈꯜꯂꯛꯂꯤ꯫ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯄꯥ ꯏꯕꯣꯍꯜ ꯑꯃꯗꯤ ꯃꯃꯥ ꯏꯕꯦꯝꯃꯜꯁꯨ ꯍꯔꯥꯎꯔꯤ꯫ ꯃꯄꯥ ꯏꯕꯣꯍꯜꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯏꯆꯥꯅ ꯊꯕꯛ ꯁꯨꯔꯒꯦ ꯍꯥꯏꯔꯤꯕ, ꯄꯩꯁꯥ ꯇꯥꯜꯂꯒꯦ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯗꯣ ꯀꯔꯤ ꯂꯝꯕꯤ ꯇꯧꯔꯒ ꯄꯩꯁꯥ ꯇꯥꯟꯒꯗꯧꯔꯤꯕ, ꯀꯔꯤ ꯊꯕꯛꯅꯣ? ꯕꯥꯕꯥ, ꯑꯩ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯤ꯫ ꯒꯥꯔꯤ ꯃꯦꯖꯤꯛ ꯑꯃ ꯂꯣꯟꯗ ꯂꯧꯔꯒ ꯒꯥꯔꯤ ꯔꯟ ꯑꯁꯤ ꯆꯠꯂꯒꯦ ꯍꯥꯏꯗꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯁꯤꯗ ꯄꯥꯕꯒ ꯏꯃꯥꯒꯅ ꯀꯩꯀꯩꯅꯣ ꯈꯔ ꯌꯥꯅ ꯌꯥꯅꯕ ꯑꯃꯨꯛꯇꯪ ꯇꯧꯕꯤꯌꯨ꯫ ꯍꯣꯏꯗ ꯅꯪꯅꯕꯨ ꯄꯥꯝꯃꯗꯤ ꯀꯩꯁꯨ ꯂꯩꯕ ꯋꯥ ꯅꯠꯇꯦ꯫ ꯐꯔꯦ ꯑꯗꯣ ꯍꯌꯦꯡꯃꯛ ꯆꯠꯁꯤ, ꯅꯨꯃꯤꯠꯁꯨ ꯌꯥꯝꯅ ꯐꯩ, ꯌꯨꯝꯁꯀꯩꯁꯥ ꯅꯨꯃꯤꯠꯁꯨ ꯑꯣꯏ꯫ ꯒꯥꯔꯤꯗꯣ ꯂꯧꯔꯨꯔꯁꯤ, ꯑꯗꯨꯒ ꯄꯥꯔꯃꯤꯠꯁꯨ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯔꯟ ꯑꯁꯤ ꯈꯔ ꯊꯨꯅ ꯆꯠꯅꯕ ꯇꯧꯁꯤ꯫ ꯑꯁꯨꯝꯅ ꯌꯥꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯅꯨꯃꯤꯠꯇꯨꯃꯗꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯔꯝꯃꯤ꯫ ꯊꯪꯅꯕ ꯅꯨꯃꯤꯠꯅꯤ, ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ, ꯒꯥꯔꯤ ꯂꯧꯕ ꯆꯠꯂꯝꯃꯤ꯫ ꯒꯥꯔꯤ ꯑꯁꯤ ꯑꯉꯧꯕ ꯃꯆꯨꯅꯤ꯫ ꯌꯨꯝꯗ ꯍꯜꯂꯛꯂꯤ ꯒꯥꯔꯤ ꯑꯁꯤ ꯄꯨꯔꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯗꯨꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯒꯥꯔꯤ ꯑꯁꯤ ꯑꯗꯨꯃꯛ ꯊꯧꯗꯨꯅ ꯍꯩꯔꯒ ꯑꯗꯨꯃꯛ ꯂꯥꯛꯂꯕꯅꯤ꯫ ꯑꯗꯨꯅ ꯒꯥꯔꯤ ꯇꯝꯊꯣꯛ ꯇꯝꯁꯤꯟꯒꯤꯗꯤ ꯀꯌꯥ ꯊꯣꯏꯅ ꯑꯃꯠꯇ ꯂꯨꯕ ꯑꯣꯏꯈꯤꯗ꯭ꯔꯦ꯫ ꯄꯥꯔꯃꯤꯠ ꯑꯗꯨꯁꯨ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯄꯥꯔꯃꯤꯠ ꯑꯗꯨꯁꯨ ꯐꯪꯂꯤ꯫ ꯒꯥꯔꯤ ꯔꯟ ꯆꯠꯂꯒꯦ ꯍꯥꯏꯗꯅ ꯂꯥꯏꯁꯦꯟꯁꯁꯨ ꯂꯣꯏꯅ ꯇꯥꯟꯊꯣꯛꯅꯔꯕ ꯃꯇꯨꯡ ꯒꯥꯔꯤ ꯑꯁꯤ ꯔꯟ ꯆꯠꯄ ꯍꯧꯔꯦ꯫ ꯑꯁꯨꯝꯅ ꯖꯣꯏꯁꯨ ꯄꯩꯁꯥ ꯈꯔ ꯇꯥꯟꯕ ꯍꯧꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯃꯄꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯆꯥꯅ ꯑꯁꯨꯝꯅ ꯍꯣꯡꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯪꯗ ꯐꯥꯎꯕ ꯃꯪꯉꯨꯗ꯭ꯔꯕꯅꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯒꯥꯔꯤ ꯔꯟ ꯆꯠꯂꯨꯔꯕ ꯃꯇꯨꯡꯗ ꯃꯁꯥꯁꯤ ꯏꯆꯣꯛ ꯆꯣꯛꯊꯅ ꯍꯜꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯅꯤꯀꯤꯇꯥꯅ ꯀꯩꯗꯧꯔꯒꯦ? ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯏꯆꯣꯛ ꯆꯣꯛꯊꯩꯗ, ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯅꯍꯥꯟ ꯃꯈꯩꯒ ꯋꯥꯕꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ꯫ ꯒꯥꯔꯤꯁꯤꯁꯨ ꯑꯗꯨꯃꯛ ꯅꯍꯥꯟ ꯃꯈꯩꯒ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯃꯛ ꯊꯧꯔꯤ, ꯔꯤꯖꯥꯕꯁꯨ ꯑꯍꯦꯟꯕ ꯑꯃꯠꯇ ꯂꯧꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯏꯁꯥꯁꯤ ꯏꯆꯣꯛ ꯆꯣꯛꯊꯔꯒ ꯏꯋꯥ ꯋꯥꯏ꯫ ꯍꯩ ꯃꯍꯤ ꯑꯃ ꯂꯩꯔꯛꯎꯔꯥ? ꯌꯥꯔꯦ, ꯑꯩ ꯆꯥꯛ ꯑꯣꯏꯅ ꯆꯥꯔꯒ ꯑꯗꯨꯃꯛ ꯇꯨꯝꯂꯒꯦ꯫ ꯑꯗꯨꯏꯁꯨ ꯃꯔꯛꯇ ꯀꯩꯒꯨꯝꯕ ꯃꯍꯤ ꯃꯅꯥꯏ ꯈꯔꯗꯤ ꯊꯛꯄꯅ ꯐꯩꯗ꯫ ꯍꯣꯏ, ꯅꯪꯅ ꯍꯦꯛ ꯄꯥꯝꯃꯒꯅ ꯍꯩ ꯃꯍꯤ ꯑꯃ ꯂꯩꯔꯛꯎ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯀꯤꯇꯥꯁꯨ ꯍꯩ ꯃꯍꯤ ꯂꯩꯔꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯖꯣꯏꯗ ꯄꯤꯊꯛꯏ꯫ ꯖꯣꯏꯅ ꯄꯥꯕꯒ ꯏꯃꯥꯒ ꯈꯣꯟꯖꯦꯜꯗꯤ ꯑꯃꯠꯇ ꯇꯥꯗꯦ, ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕꯅꯣ? ꯏꯃꯥ ꯍꯣꯏꯒꯤ ꯃꯄꯥꯝꯗ ꯀꯅꯥꯅꯣꯃ ꯁꯤꯕ ꯌꯥꯎꯋꯦ ꯍꯥꯏꯗꯅ ꯄꯥꯕꯒ ꯏꯃꯥꯒ ꯆꯠꯈꯤꯕꯅꯤ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯌꯧꯔꯨꯁꯤꯔꯥ? ꯌꯧꯔꯔꯣꯏꯒꯦꯗ, ꯅꯪ ꯅꯊꯟꯇ ꯈꯛꯇ ꯂꯩꯍꯧꯒꯗꯧꯔꯤꯕꯗꯣ꯫ ꯐꯔꯦ, ꯄꯥꯕꯒ ꯏꯃꯥꯒ ꯂꯥꯛꯑꯒ ꯆꯥꯛ ꯑꯁꯤ ꯆꯥꯔꯁꯤ ꯍꯥꯏꯕ꯭ꯔꯥ? ꯍꯣꯏ, ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯈꯤꯁꯤ꯫ ꯑꯗꯣ ꯗꯗꯥꯅ ꯁꯨꯝ ꯆꯣꯛꯊꯔꯦ ꯍꯥꯏꯔꯕꯗꯤ ꯆꯥꯛꯁꯦ ꯑꯗꯨꯝ ꯆꯥꯊꯣꯛꯀꯦꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ꯫ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯥꯛꯑꯒ ꯄꯨꯂꯞ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤꯗ, ꯃꯗꯨꯅ ꯐꯔꯦꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯣ ꯉꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯣ ꯂꯥꯛꯂꯤ꯫ ꯃꯃꯥꯗꯨꯅ ꯑꯣꯟꯊꯣꯛꯅ ꯊꯥꯖꯗꯕ ꯊꯧꯗꯣꯛ ꯑꯃꯗ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯏꯗ꯫ ꯏꯃꯥ, ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯕꯨ ꯀꯅꯥꯅꯣ? ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯗ, ꯅꯪ ꯃꯥꯝꯇꯣꯟꯒꯤ ꯃꯄꯥꯗꯨꯅꯤꯗ꯫ ꯃꯥꯝꯇꯣꯟꯒꯤ ꯃꯄꯥꯗꯤ ꯏꯀꯟ ꯀꯟꯅ ꯂꯩꯕ ꯇꯥꯏꯅꯦ, ꯃꯇꯧ ꯀꯔꯝꯅ? ꯈꯪꯗꯦ, ꯇꯨꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯦ ꯍꯥꯏꯗꯅ ꯀꯩꯅꯣ ꯌꯥꯝꯅ ꯇꯧꯏ, ꯃꯉꯛꯅꯔꯒ ꯁꯤꯕ ꯃꯥꯜꯂꯦ꯫ ꯈꯪꯗ꯭ꯔꯦꯗ, ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛ ꯑꯁꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ, ꯇꯨꯝꯃꯤꯉꯩ ꯃꯇꯝꯗ ꯊꯣꯛ ꯂꯥꯎꯅ ꯁꯤꯔꯤꯕꯁꯤꯅꯤ꯫
ꯏꯄꯨꯗꯣ ꯌꯥꯝꯅ ꯐꯕꯅꯤ ꯑꯣꯟꯊꯣꯛꯅ ꯄꯥꯝꯃꯨꯈ꯭ꯔꯦꯗ ꯍꯌꯦꯡꯗꯣ ꯑꯃꯨꯛꯇꯪ ꯍꯪꯕꯤꯔꯨꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯗꯨꯗꯤ ꯍꯌꯦꯡꯁꯦ ꯑꯩ ꯊꯕꯛ ꯂꯦꯞꯀꯗꯣꯔꯤꯕ ꯍꯣꯏ ꯍꯪꯉꯒꯦ ꯑꯁꯨꯝ ꯇꯧꯗꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯒꯥꯔꯤ ꯔꯟ ꯆꯠꯀꯗꯕꯅꯤ ꯍꯥꯏꯗꯅ ꯉꯟꯅ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯦ ꯒꯥꯔꯤ ꯑꯍꯥꯟꯕ ꯇꯥꯏ ꯍꯥꯏꯗꯅ ꯖꯣꯏꯅ ꯍꯧꯒꯠꯂꯛꯂꯒ ꯒꯥꯔꯤ ꯑꯁꯤ ꯊꯧꯔꯒꯦ ꯍꯥꯏꯗꯅ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯃꯃꯥꯡꯗ ꯏꯍꯪ ꯅꯍꯪꯅ ꯄꯨꯡꯇꯩ ꯇꯩꯔꯕ ꯑꯩꯅ ꯄꯨꯡꯉꯥꯡ ꯄꯨꯡꯆꯣꯠ ꯆꯣꯠꯂꯕ ꯅꯨꯄꯤ ꯑꯃ ꯃꯃꯥꯡ ꯑꯗꯨꯗ ꯆꯞ ꯇꯤꯡꯅ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯖꯣꯏ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯃꯁꯥꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯃꯍꯥꯛ ꯑꯁꯤ ꯈꯟꯖꯥꯟꯅꯩ ꯖꯣꯏꯅ ꯏꯁ ꯇꯧꯔꯤꯕꯁꯤꯗꯤ ꯀꯔꯤꯅꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯁꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯄꯔꯞ ꯂꯥꯛꯂꯦ ꯑꯗꯨꯒ ꯖꯣꯏꯅ ꯇꯣꯡꯂꯤꯕ ꯃꯃꯥꯡꯒꯤ ꯒꯥꯔꯤꯒꯤ ꯗ꯭ꯔꯥꯏꯚꯔꯒꯤ ꯁꯔꯨꯛ ꯑꯗꯨꯗ ꯊꯣꯡ ꯑꯁꯤ ꯂꯥꯛꯂꯒ ꯃꯍꯥꯛꯅ ꯐꯠ ꯂꯥꯎꯅ ꯍꯥꯡꯗꯣꯛꯏ ꯖꯣꯏꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯆꯞ ꯇꯤꯡꯅ ꯂꯦꯞꯄꯤ ꯅꯨꯄꯤ ꯑꯗꯣ ꯖꯣꯏꯁꯨ ꯃꯁꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯁꯛ ꯐꯖꯩ ꯑꯗꯨꯒ ꯇꯧꯔꯤꯕ ꯐꯤꯕꯝꯁꯤꯡ ꯑꯗꯨꯗꯤ ꯃꯁꯥꯗꯣ ꯀꯤꯕꯅ ꯌꯥꯗ꯭ꯔꯦ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯁꯛ ꯂꯥꯎꯅ ꯊꯤꯟꯖꯤꯜꯂꯛꯏ ꯖꯣꯏꯒꯤ ꯃꯌꯥ ꯐꯥꯎꯅ ꯍꯦꯛꯇ ꯊꯤꯟꯖꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯖꯣꯏꯁꯨ ꯃꯁꯥꯗꯣ ꯈꯪꯂꯥꯎ ꯂꯥꯎꯔꯒ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ ꯖꯣꯏ ꯇꯥꯏꯕꯪ ꯐꯥꯎꯅ ꯂꯥꯎꯔꯛꯏ ꯏꯁ ꯍꯧꯖꯤꯛꯇ ꯑꯩꯅ ꯎꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗꯤ ꯃꯪ ꯑꯣꯏꯔꯦꯀꯣ ꯏꯁꯥꯁꯦ ꯑꯣꯟꯊꯣꯛꯅ ꯀꯤꯈ꯭ꯔꯦꯗ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯧꯖꯤꯛꯀꯤ ꯃꯪ ꯑꯗꯨꯕꯨ ꯏꯁ ꯑꯁꯤꯒꯨꯝꯂꯕ ꯃꯪ ꯑꯁꯤꯗꯤ ꯑꯩꯗꯤ ꯃꯃꯥꯡ ꯊꯛꯀꯤ ꯃꯇꯝꯗꯁꯨ ꯑꯃꯨꯛꯐꯥꯎ ꯎꯈꯤꯗ꯭ꯔꯤ ꯃꯇꯧ ꯀꯔꯝꯅ ꯑꯁꯤ ꯍꯥꯏꯔꯒ ꯈꯟꯖꯥꯟꯅꯩ ꯄꯨꯡ ꯑꯗꯨ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯏꯗꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯄꯨꯡ ꯑꯗꯨ 2 ꯇꯥꯔꯛꯀꯗꯧꯔꯦ ꯖꯣꯏꯅ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯃꯇꯝ ꯑꯁꯤ ꯌꯥꯔꯛꯄ ꯌꯥꯅ ꯂꯩ ꯑꯩꯁꯨ ꯏꯁꯥ ꯏꯔꯨꯁꯤꯡ ꯑꯁꯤ ꯁꯦꯡꯗꯣꯛꯂꯒ ꯃꯥꯏ ꯃꯤꯠ ꯇꯥꯊꯣꯛꯂꯒ ꯑꯗꯨꯃꯛ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯖꯣꯏꯁꯨ ꯍꯧꯒꯠꯂꯛꯂꯦ ꯇꯧꯕꯇꯕꯨ ꯅꯨꯃꯤꯠꯇꯨꯃꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯍꯥꯏꯐꯝ ꯊꯣꯛꯐꯝ ꯑꯃꯠꯇ ꯈꯪꯗꯦ ꯍꯩꯅꯤꯡꯂꯨꯕꯁꯨ ꯐꯥꯎꯗꯦ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕꯗꯨꯁꯨ ꯇꯟꯗꯦ ꯃꯥꯟꯗꯦ ꯏꯇꯧ ꯇꯧꯏ ꯑꯁ ꯒꯥꯔꯤ ꯔꯟ ꯆꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗ ꯐꯔꯦ ꯆꯠꯇꯕꯗꯤ ꯌꯥꯗꯦ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯖꯣꯏꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯅꯤꯀꯤꯇꯥꯗ ꯊꯕꯛ ꯆꯠꯂꯒꯦ ꯍꯥꯏꯗꯅ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯊꯣꯛꯂꯛꯏ ꯃꯍꯥꯛꯅ ꯁꯨꯝ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯈꯥꯝꯗꯨꯅ ꯊꯝꯂꯤꯕ ꯒꯥꯔꯤ ꯑꯆꯧꯕꯗꯣ ꯃꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯇꯣꯡꯕꯒꯨꯝꯅ ꯖꯣꯏꯅ ꯍꯥꯏꯐꯦꯠ ꯎꯔꯛꯏ ꯖꯣꯏꯁꯨ ꯃꯁꯥꯗꯨ ꯏꯉꯥꯎ ꯉꯥꯎꯏ ꯑꯗꯨꯒ ꯑꯃꯨꯛ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ ꯖꯣꯏꯅ ꯑꯩꯒꯤ ꯃꯤꯠꯅꯔꯥ ꯒꯥꯔꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯃꯒ ꯂꯩꯕꯒꯨꯝꯅ ꯑꯩꯒꯤ ꯃꯤꯠꯇ ꯍꯧꯖꯤꯛ ꯎꯔꯝꯕꯗꯣ ꯋꯥꯈꯜ ꯑꯣꯏꯔ ꯃꯥꯜꯂꯦ ꯐꯔꯦ ꯆꯠꯂꯒꯦ ꯑꯩꯁꯨ ꯑꯁꯨꯝ ꯇꯧꯗꯅ ꯖꯣꯏꯁꯨ ꯑꯗꯨꯃꯛ ꯂꯥꯛꯂꯦ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯣ ꯈꯔ ꯊꯨꯅ ꯁ꯭ꯇꯥꯔꯠ ꯍꯧꯏ ꯑꯗꯨꯕꯨ ꯁ꯭ꯇꯥꯔꯠ ꯑꯗꯨ ꯍꯧ ꯍꯥꯏꯕꯁꯨ ꯄꯥꯛꯅ ꯌꯥꯗꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯀꯩꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯏꯗ ꯒꯥꯔꯤꯁꯤꯁꯨ ꯁ꯭ꯇꯥꯔꯠ ꯍꯧꯕꯗꯤ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯄꯥꯛꯅ ꯁ꯭ꯇꯥꯔꯠ ꯑꯁꯤ ꯍꯧ ꯍꯥꯏꯕ ꯌꯥꯗꯦ ꯒꯥꯔꯤꯁꯤꯁꯨ ꯑꯃꯟꯕꯗꯤ ꯅꯠꯇꯦ ꯑꯁ ꯑꯍꯥꯟꯕꯗ ꯐꯥꯎꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯕꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯁ꯭ꯇꯥꯔꯠ ꯑꯗꯨ ꯑꯗꯨꯝ ꯍꯧꯏ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯀꯥꯟꯅꯕ ꯐꯪꯈꯤꯗ꯭ꯔꯦ ꯉꯥꯏꯍꯥꯛꯇꯪ ꯁ꯭ꯇꯥꯔꯠ ꯑꯗꯨ ꯍꯟꯖꯤꯟ ꯍꯧꯔꯕ ꯃꯇꯨꯡꯗ ꯌꯥꯔꯛꯂꯦ ꯏꯁ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯁꯨ ꯅꯠꯇꯦ ꯒꯥꯔꯤꯁꯤ ꯁ꯭ꯇꯥꯔꯠ ꯍꯧꯕꯒ ꯕꯦꯔꯥ ꯀꯥꯗꯅ ꯑꯣꯟꯊꯣꯛꯄ ꯃꯇꯧ ꯑꯃꯗ ꯕꯦꯔꯥꯁꯦ ꯀꯥꯈ꯭ꯔꯦꯗ ꯐꯔꯦ ꯆꯠꯂꯒꯦ ꯑꯩꯁꯨ ꯑꯁꯤ ꯍꯥꯏꯔꯒ ꯖꯣꯏꯁꯨ ꯑꯗꯨꯃꯛ ꯊꯧꯗꯣꯔꯛꯂꯦ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯃꯥꯟꯅꯕ ꯃꯍꯦꯁꯁꯨ ꯊꯦꯡꯅꯔꯦ ꯃꯍꯦꯁꯇ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯦ ꯃꯗꯨꯗ ꯃꯍꯦꯁꯅ ꯏꯇꯥꯎ ꯃꯔꯛ ꯃꯔꯛꯇ ꯈꯔꯗꯤ ꯑꯗꯨꯝ ꯌꯥꯎꯗꯤ ꯌꯥꯎꯕ ꯁꯥꯅꯤꯗ ꯏꯇꯥꯎ ꯅꯪꯒꯤꯗꯁꯨ ꯇꯧꯕ꯭ꯔꯥ ꯑꯩꯒꯤꯗꯗꯤ ꯇꯧꯗꯦꯗ ꯈꯪꯗꯦ ꯌꯥꯔꯦꯁꯦ ꯒꯥꯔꯤ ꯔꯟ ꯆꯠꯂꯒ ꯒꯥꯔꯤꯁꯤ ꯊꯧꯕ ꯌꯥꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯌꯥꯕꯨꯗꯤ ꯌꯥꯔꯦ ꯑꯗꯨꯗ ꯈꯪꯗꯦ ꯏꯁꯥꯁꯤ ꯉꯁꯥꯏ ꯃꯪꯗꯁꯨ ꯀꯤꯔꯕ ꯁꯛꯇꯝ ꯃꯌꯥꯝ ꯑꯃ ꯑꯩꯒꯤ ꯃꯤꯠꯅ ꯎꯈꯤ ꯅꯪꯗꯤ ꯀꯔꯤ ꯎꯔꯤꯕ ꯈꯪꯗꯦ ꯏꯇꯥꯎ ꯑꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯈꯪꯗꯦ ꯏꯁꯥꯁꯤ ꯀꯩꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯏ ꯏꯇꯥꯎ ꯅꯪꯅ ꯉꯁꯥꯏ ꯎꯈ꯭ꯔꯤꯕ ꯃꯌꯥꯝ ꯍꯥꯏꯔꯤꯗꯣ ꯋꯥꯈꯜꯅ ꯁꯥꯒꯠꯇꯨꯅ ꯎꯈꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯦꯁꯅ ꯃꯃꯥꯟꯅꯕ ꯖꯣꯏꯗ ꯊꯦꯝꯖꯤꯜꯂꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯔꯟ ꯇꯥꯟꯅꯔꯛꯇꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯃꯗꯤ ꯃꯍꯦꯁꯁꯨ ꯑꯗꯨꯃꯛ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯊꯕꯛ ꯈꯔ ꯂꯩꯍꯧꯏ ꯍꯥꯏꯗꯅ ꯑꯗꯨꯒ ꯖꯣꯏꯗꯤ ꯒꯥꯔꯤꯒꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯂꯕ ꯀꯥꯟꯅꯗꯨꯗ ꯃꯍꯥꯛꯁꯨ ꯑꯊꯥꯞꯄ ꯂꯝ ꯑꯃꯗ ꯒꯥꯔꯤ ꯔꯤꯖꯥꯔꯚ ꯆꯠꯂꯨꯁꯤ ꯍꯥꯏꯗꯅ ꯕꯖꯥꯔ ꯑꯗꯨꯗ ꯍꯥꯏꯕ ꯂꯥꯛꯏ ꯏꯃꯥ ꯑꯩꯁꯦ ꯉꯁꯤ ꯌꯨꯝꯗ ꯍꯜꯂꯒꯦ ꯇꯧꯕꯅꯤ ꯏꯕꯨꯡꯉꯣ ꯇꯉꯥꯏ ꯐꯗꯅ ꯏꯕꯨꯡꯉꯣꯅ ꯑꯃꯨꯛꯇꯪ ꯊꯤꯟꯕꯤꯗꯕ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯂꯝꯅꯒ ꯂꯝ ꯂꯥꯞꯄꯅꯤ ꯈꯨꯗꯣꯡ ꯈꯔ ꯆꯥꯗ꯭ꯔꯦ
Ibungona pamba paisado akhoi pijagi. Hoi ima yarisi. Ima sudum kakhapiraklo. Ai thinjaramagi. Asi hairaga ahaloirabi hanubi aduga ahaloiraba nupa aduga yumda thillagi haidana gari asi adum thauduna lakli. Joina asum thaurakpada lam asi phana yamna lapi. Singya tamya su oi. Makhoina gari parking oiriba mafam jaga sahar adudagi khara lapi. Singkhong singyagi lam oibana gari sisu khara thawada nungaitaba haibado irami. Lambi thongi phibam asisu phattaba maramna. Asumna thauraba matam aduda numit asilakli. Joygi mahaki masase karigumba ama itaw tawi. Numit asilaklaba matam aduda hanubidugi mayumda yauri. Ima, si yaraba natra? Yari. Nangi paisa kayano? Ima, lupa lising ani khakta piyuda ima. Karigi lupa lising ani no, yari si. Ama sangasi oina piragi. Ima na ngasay bhara matik sana pigani. Aina piyo haiba bhara da dum pigani haidana ima na haiki bataine. Ibungo aisu paisa yamna paiba imung nati. Se, ama sangasi paikro. Asi hairaga joidusu sauning paisa do pairakli. Gari da kakhalakli. Hanna phawba yengba tawda gari do kanna nganglaga thorai. Asuk wana lapna lam asi laklaga bhara si khajiktang pirakpa. Aina gari si wana thorakpadudi makhodi amata khangdene. Gari si nungai na tonglabanina thawbagi paisa gi sel thawsel gi paisa singa si so amata khangdrabani makhodi. Asi hairaga joisu mathanta murum sonduna dumak lai. Lamna ka lam lapani. Amuk aigi yum tana mo haithagadoriba. Tandi onthona tankreda. Satabadi adi yumni. Fare. Asi hairaga joisu dumak lagli. Yumda lakpagi lambida masasi su sauna lakpana gari se phajana thawba ngamdri. Gari se yana su thorai. Khara lamhang oina tawba jaga ama yaurakli. Lamhang duda kanagumba misak khara mamang aduda hairang chatpagum tawi. Joina horn yamna kana khongi. Adubu saliba sing adudi kanagumba amatasu mamai laithorakti. Joina uriba sing adusu kana no gyamen ka mata taba nati. Joina mangakli thoklaga. Hai, gari lae. Horn khongi sino khoi tadabra. Nana singdo loina pangbro. Asumna haiba matamda satlamba sing adusu loina lepkhre. Tawriba pumnamak sing asida joina. Karina toriba sina. Gari se lakle khangabadi haidokpa yabani. Lambi asuk pakraba sida makhoi manga khak chatpada. Sorok ase thale haiwani. Asi hairaga joisu masinda murum yamna solami. Ngaihaktangi matungda gari se khara hanggatna thorakli. Khara thaidoktuna khuba jaga amada thaudoktuna lakli. Haujing ngaihaktangi mamangda salamba makhoi mayam singado. Khara hengalaga thakalaklaba kana duda joina mamai laithoktuna hinloi. Adubu kanagumba amatadi lairamde. Joina. Haujikido mi amata natrabara. Kanagumba amata su lairamdriba sina karige. Asi hairaga joisu wakhalda khalai. Adum thauduna lakli. Ningsing mangsing naraga. Khara thaurak matamda labuk lamhang oina toba jaga khara su lairami. Labuk ki mafam jaga si auraklaba matamda joi mahaki masada karigumba amata khandana dumak thaurak lakpani. Asumna tumina thauduna laklaba kana duda mahaki tung thangbada lairiba sit singa duda miyoi khara ka khalaktuna tongbagum marang tawba horakli. Joisu makhola do tabada karino haidina mahaki masada khalli. Adubu tawriba mayam pumnamak singa si ngasagi mitam singa do amuk tonglaklabra haiduna wakhal khalli. Ngasa aina lampak amagi mayade thengnakhibado madu mi natrabara lai oirabra. Ngasigi numit asida tawriba thodok mayam singa si karino aigi sase khanjanabana pek thalli. Asi hairaga mingsel aduda yengi. Mingsel aduda hek yengba matamda maning thangba sitki pareng aduda musin muna miyoi khara murum sonbagum tawi. Masak masa so amata khangba laiti. Joina. Aidi duksu kendal so amata yaudre. Kamai tawdiba sidi. Asi hairaga joisu wakhal munna khalli. Ngaihaktan lairaba matungda dukan ama uba phangli arapada. Dukan aduda sat khami. Aduga dukan aduda kumtharaklaba matungda dukan mapududa sunairami. Indomsa, maikhet kumba laibra. Ibungo, maikhetti ngasi loikibada ngairine. Nangbu maikhet lauge haibro. Maikhet launingba. Maikhet samata laitabasida ai supai amata laitri.
ꯑꯁꯤ ꯍꯥꯏꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯗꯨꯀꯥꯟ ꯐꯝꯃꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯒꯥꯔꯤꯗ ꯇꯣꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯀꯨꯝꯊꯔꯛꯂꯤ ꯃꯤꯁꯤꯡ ꯑꯁꯤꯁꯨ ꯐꯤꯃꯨ ꯂꯣꯏꯅ ꯁꯦꯠꯂꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯕꯣ ꯖꯣꯏꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯎꯕ ꯐꯪꯗꯦ ꯏꯟꯗꯣꯝꯆꯥ ꯑꯩꯅ ꯌꯦꯡꯕꯗꯗꯤ ꯑꯃꯠꯇ ꯂꯩꯇꯦꯗ ꯍꯦꯔꯥ ꯏꯕꯨꯡꯉꯣ ꯇꯨ ꯂꯩꯔꯤꯁꯤꯗꯤ ꯑꯁꯤ ꯍꯥꯏꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯄꯔꯦꯡ ꯁꯥꯡꯅ ꯖꯣꯏꯒꯤ ꯒꯥꯔꯤꯒꯤ ꯅꯥꯀꯜ ꯑꯗꯨꯗ ꯄꯨꯂꯞ ꯂꯦꯞꯄꯤꯕꯗꯨ ꯎꯔꯝꯃꯤ ꯖꯣꯏꯅ ꯏꯟꯗꯣꯝꯆꯥ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯄꯗ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯗꯨꯀꯥꯟ ꯐꯝꯂꯤꯕꯅꯤ ꯍꯥꯏꯗꯅ ꯇꯧꯔꯝꯕ ꯅꯨꯄꯤꯗꯨꯁꯨ ꯗꯨꯀꯥꯟ ꯊꯣꯡꯒ ꯑꯃꯠꯇ ꯍꯥꯡꯂꯝꯗ꯭ꯔꯤ ꯗꯨꯀꯥꯟ ꯑꯁꯤ ꯀꯨꯏꯅ ꯐꯝꯅꯔꯨꯗ꯭ꯔꯕ ꯗꯨꯀꯥꯟꯅꯤ ꯗꯨꯀꯥꯟ ꯑꯁꯤꯒꯤ ꯅꯥꯀꯜꯗ ꯍꯧꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯅꯥꯄꯤ ꯃꯌꯥꯝ ꯍꯧꯔꯤꯕꯗꯨ ꯎꯔꯦ ꯅꯥꯄꯤꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯃꯍꯥꯛꯁꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯑꯁꯨꯝꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯛꯏ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯗꯨꯀꯥꯟ ꯑꯁꯤ ꯊꯣꯡ ꯍꯥꯡꯉꯝꯕꯗꯥꯏꯅꯦ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯗꯨꯀꯥꯟꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯂꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯗꯣꯡ ꯗꯣꯡ ꯂꯥꯎꯅ ꯊꯤꯟꯕ ꯍꯧꯔꯛꯂꯤ ꯃꯅꯨꯡ ꯑꯗꯨꯗ ꯃꯤꯑꯣꯏꯁꯤꯡꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯒꯨꯝ ꯇꯧꯏ ꯃꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯖꯣꯏꯁꯨ ꯋꯥꯈꯜꯗ ꯖꯥꯠ ꯖꯥꯠ ꯌꯥꯝꯅ ꯈꯟꯕ ꯍꯧꯔꯛꯂꯤ ꯏꯁ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯀꯔꯤꯅꯣ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯏꯁꯥꯁꯤ ꯀꯤꯈ꯭ꯔꯦꯗ ꯑꯁꯤ ꯍꯥꯏꯔꯒ ꯒꯥꯔꯤꯗꯨꯗ ꯀꯥꯈꯠꯂꯛꯂꯤ ꯈꯔ ꯊꯨꯅ ꯊꯧꯗꯨꯅ ꯂꯥꯛꯂꯕ ꯀꯥꯔ ꯑꯗꯨꯗ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯎꯔꯝꯕꯁꯤꯡ ꯑꯗꯨꯁꯨ ꯑꯃꯠꯇ ꯎꯈꯤꯗ꯭ꯔꯤ ꯑꯩ ꯒꯥꯔꯤꯁꯤ ꯈꯔ ꯊꯨꯅ ꯊꯧꯔꯒ ꯌꯨꯝꯗ ꯌꯧꯔꯒꯦ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯅꯤꯗ ꯑꯁꯤ ꯍꯥꯏꯔꯒ ꯋꯥꯈꯜꯗꯁꯨ ꯖꯥꯠ ꯖꯥꯠ ꯌꯥꯝꯅ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯊꯧꯗꯨꯅ ꯂꯥꯛꯂꯤ ꯈꯔ ꯁꯥꯡꯅ ꯊꯧꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯒꯤ ꯃꯊꯛ ꯑꯣꯏꯅꯁꯨ ꯇꯧꯏ ꯃꯐꯝ ꯖꯒꯥꯗꯨꯗ ꯒꯥꯔꯤꯁꯤ ꯈꯔ ꯊꯧꯒꯠꯂꯛꯂꯤ ꯑꯁꯨꯝꯅ ꯍꯦꯛ ꯊꯧꯒꯠꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯃꯤ ꯈꯔꯅ ꯒꯥꯔꯤꯁꯤ ꯅꯣꯝꯕꯒꯨꯝꯅ ꯒꯥꯔꯤꯁꯤ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯕ ꯍꯧꯔꯛꯂꯤ ꯃꯇꯧ ꯑꯗꯨꯗ ꯒꯥꯔꯤꯁꯤ ꯍꯥꯏꯕ ꯍꯧꯔꯛꯄꯗꯨꯗ ꯖꯣꯏ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯄꯥꯈꯠꯄꯅ ꯄꯤꯛ ꯊꯜꯂꯤ ꯖꯣꯏꯅ ꯀꯅꯥ ꯒꯥꯔꯤ ꯃꯊꯛ ꯑꯁꯤꯗ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯅꯥꯅꯣ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯎꯕ ꯐꯪꯗꯦ ꯖꯣꯏ ꯐꯅ ꯀꯨꯏꯅ ꯃꯅꯤꯡ ꯑꯗꯨꯗ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯕꯗꯨꯗ ꯖꯣꯏꯁꯨ ꯃꯃꯥꯏ ꯐꯠ ꯂꯩꯁꯤꯜꯂꯛꯄꯅꯤ ꯆꯤꯡ ꯑꯗꯨꯒꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛ ꯍꯥꯏꯕꯗꯤ ꯂꯩꯉꯥꯝ ꯊꯥꯗꯔꯛꯄ ꯃꯇꯝꯅꯤ ꯖꯣꯏꯁꯨ ꯒꯥꯔꯤꯗꯨ ꯈꯔ ꯌꯥꯡꯅ ꯊꯧꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯅꯨꯄꯤ ꯑꯃ ꯄꯣꯞ ꯊꯣꯝꯍꯧꯔꯦ ꯅꯨꯄꯤꯁꯤ ꯒꯥꯔꯤꯅ ꯇꯛꯈ꯭ꯔꯦ ꯖꯣꯏꯁꯨ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯉꯤ ꯏꯁ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯅꯨꯄꯤ ꯑꯃ ꯑꯩꯒꯤ ꯒꯥꯔꯤꯁꯤꯅ ꯊꯣꯝꯈ꯭ꯔꯦꯗꯅ ꯑꯩ ꯑꯃꯨꯛꯇꯪ ꯀꯨꯝꯊꯔꯒ ꯌꯦꯡꯈꯤ ꯍꯥꯏꯗꯅ ꯖꯣꯏꯁꯨ ꯀꯨꯝꯊꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯅꯨꯄꯤꯗꯨ ꯏꯅ ꯄꯨꯡꯇꯩ ꯇꯩꯔꯒ ꯃꯁꯥ ꯄꯨꯝꯕ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯂꯒ ꯈꯞ ꯈꯞ ꯆꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯖꯣꯏꯅ ꯏꯁ ꯅꯨꯄꯤꯁꯤꯗꯤ ꯍꯤꯡꯉꯔꯣꯏ ꯑꯩ ꯆꯠꯍꯧꯔꯒꯦ ꯑꯇꯩ ꯒꯥꯔꯤꯁꯤꯡ ꯂꯥꯛꯂꯕꯗꯤ ꯑꯩ ꯗꯁꯥ ꯁꯣꯏꯗꯅ ꯇꯥꯕ ꯇꯥꯔꯦ ꯑꯩ ꯆꯠꯂꯒꯦ ꯅꯨꯄꯤꯗꯣ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕ ꯇꯧꯗ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯄ ꯊꯨꯀꯠꯄ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯖꯣꯏ ꯒꯥꯔꯤꯗꯣ ꯈꯔ ꯊꯨꯅ ꯑꯗꯨꯃꯛ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯒꯥꯔꯤ ꯄꯔꯞ ꯄꯔꯞ ꯊꯧꯔꯒ ꯂꯥꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯒꯥꯔꯤꯗꯣ ꯑꯁꯨꯝ ꯑꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯂꯕꯗꯨꯗ ꯖꯣꯏ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯂꯩꯇꯥꯐꯝ ꯑꯃꯠꯇ ꯈꯪꯗꯦ ꯃꯍꯥꯛꯀꯤ ꯒꯥꯔꯤꯁꯤꯅ ꯃꯤ ꯑꯃ ꯊꯣꯝꯂꯝꯂꯦ ꯈꯪꯕꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯝꯃꯤ ꯑꯩꯒꯤ ꯒꯥꯔꯤꯁꯤꯅ ꯃꯤ ꯑꯃ ꯊꯣꯝꯂꯝꯂꯕ ꯑꯁ ꯉꯁꯤ ꯑꯩꯒꯤ ꯈꯨꯠꯇ ꯃꯤ ꯑꯃ ꯁꯤꯍꯧꯔꯕ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯑꯁꯨꯝꯅ ꯒꯥꯔꯤꯁꯤ ꯊꯧꯗꯨꯅ ꯂꯥꯛꯂꯤꯉꯩ ꯃꯍꯥꯛꯅ ꯊꯧꯔꯤꯕ ꯂꯝꯕꯤ ꯑꯁꯤꯁꯨ ꯄꯥꯛꯅ ꯏꯌꯧ ꯌꯧꯗꯕꯒꯨꯝ ꯇꯧꯔꯝꯃꯤ ꯒꯥꯔꯤꯗꯤ ꯐꯅ ꯀꯟꯅ ꯑꯗꯨꯃꯛ ꯊꯧꯏ ꯑꯗꯨꯕꯨ ꯒꯥꯔꯤꯁꯤꯗꯤ ꯏꯆꯠ ꯆꯠꯇꯕꯒꯨꯝ ꯇꯧꯏ ꯖꯣꯏꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯇꯔꯪ ꯃꯔꯪ ꯑꯃꯗꯤ ꯆꯠ ꯆꯠꯇꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯇꯥꯎ ꯇꯥꯎꯗꯨꯅ ꯂꯩ ꯖꯣꯏꯅ ꯑꯩꯅ ꯊꯧꯔꯤꯕ ꯒꯥꯔꯤꯁꯤꯁꯨ ꯃꯉꯝ ꯏꯄꯥꯡ ꯄꯥꯡꯗꯦꯗ ꯏꯁ ꯊꯕꯛ ꯑꯁꯤ ꯑꯩꯅ ꯌꯨꯝꯗ ꯍꯟꯕ ꯃꯇꯝꯗ ꯃꯇꯝ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯊꯦꯡꯒꯗꯧꯔꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯖꯣꯏꯁꯨ ꯋꯥꯈꯜ ꯈꯟꯖꯥꯟꯅꯗꯨꯅ ꯃꯍꯥꯛꯅ ꯂꯝꯕꯤ ꯑꯗꯨꯗ ꯑꯗꯨꯃꯛ ꯊꯧꯗꯨꯅ ꯂꯥꯛꯏ ꯑꯁꯨꯝꯅ ꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄꯗꯨꯗ ꯂꯧꯕꯨꯛꯀꯤ ꯂꯝ ꯑꯁꯤꯁꯨ ꯁꯨꯡꯍꯦꯟ ꯍꯦꯟꯗꯣꯛꯇꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯧꯕꯒꯨꯝ ꯑꯗꯨꯃꯛ ꯇꯧꯔꯤ ꯖꯣꯏꯅ ꯂꯧꯕꯨꯛ ꯑꯁꯤ ꯂꯣꯏꯕ ナꯏꯗꯦꯗ ꯑꯩꯕꯨ ꯃꯁꯤꯒꯤ ꯃꯐꯝ ꯖꯒꯥꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯗꯨꯃꯛ ꯊꯧꯔꯕ꯭ꯔꯥ ꯑꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯌꯨꯝꯗ ꯍꯦꯛ ꯌꯧꯗꯅ ꯁꯤꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯌꯨꯝꯗ ꯌꯧꯔꯒꯅ ꯑꯉꯥꯎ-ꯑꯐꯩꯒꯤ ꯃꯇꯧꯒꯨꯝꯅ ꯇꯧꯒꯗꯧꯔꯤꯕ꯭ꯔꯥ ꯉꯁꯤ ꯊꯦꯡꯅꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤꯁꯨ ꯑꯃꯠꯇ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯑꯁꯤ ꯍꯥꯏꯗꯅ ꯈꯟꯖꯥꯟꯅꯔꯤꯉꯩ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯨꯝꯅ ꯃꯈꯣꯜ ꯈꯔ ꯇꯥꯕ ꯍꯧꯔꯛꯂꯤ ꯅꯥꯁꯣꯟ ꯄꯤꯛꯅ ꯇꯥꯔꯛꯄꯅꯤ ꯖꯣꯏ
mahaki masasi karino haidana wakhal khalai tarakliba sisu maningdagini haiba mahaksu khangli joina maning asida kana tonglakigi aibo muktang yengsira gari do khara tapthana khami maningda haipet laithoktona yengluba matamda nupi ma yamna ningaidana masadu ina pumtai tairaga angauba ngakta setlaba ina pumtai tairaba visual kaya maroma ma setuna nupi adu lairami nupi adugi maithong adu su karino khangde ina pumtai tairaga masado akiba phangna kiri joina phat laithoktona yengluba matamda nupi do joida muk laisilai nupi do kapli tawraga joida nangna natra aibu garina thumlambado nang natra nangdi phatraba misakni asumna hairaklaga nupi do satmang thokri joy su masado khampre khangi gari do mahaksu adumak thauduna lakle joy masadi pa pakana adumak thauduna laklabaduda gari gi mathak asida makhol khara tai mi ama chathok chasin tawbagumna makhol khara kocha chatpagumna taribaduda joy mahaki masado hanna phawbo yengba tawrudi joy masado kiban ithuk thukatle gari sisu phajana thawba ngamlaktre asumna sum thauduna laklingai matam aduda mahaki nupina call tawsilakle joy na phone ado paikali masasi khang khangi kaidawre kayawragi ai lambida lairi chak to chathoki ga chathoam e kaidawragi na sadu ipa pakhalibado kaisu tawdi thamo asi hairaga thamankhre joy du suma sasi laidadrabani adumak thauraga lakle asumna sum thauduna laklaba kana duda joy mahaki masada iki kiba amaso adumak phauraga laklibani mahakna sum thauduna la ingai matam maduda gari gi mamang thangba mingsel aduda imaya mama pup launa taraktuna joy gi mamang gi gari gi mingsel adu ina punga ngangduna loina khanjingkhri joy masasu karino haidana khampre khangi ngai haktang gi matungda mingsel aduda nupi amagi kirba saktamda phallauna songsilaktuna joyda khampre khangalai joy su gari do break khangkau kau aduga gari do ngihak leplaba matungda tawriba pumnamak singa se karino haidana mahaksu ngihak khanjanai adubu yamna ngakliba amana hauksing ngihaktangi mamangda gari gi mamangi mingsel aduda ina punga ngangdana lairamba pumnamak singada amata lairamdre joyna ai ngasigi numisidi sungsoi soidana aisi awa phamda soidana taba tari tasu tagadoribani ai yumda yoba ngamdana adumak siba tarabra sibadi siroida aigi sasi asi hairaga joysu ngihaktang wakhalado khanjanaraba matungda garido adumak thauduna lakle asumna thauduna laklaba kana duda makhoigi parking mafamdu phok yore usina adumna yorakpaduda mahaki masado kharasu khanjanaduna haraubusu phawi maikhet adoisu parking asidagi ama lairaga yumda hankragi asi hairaga maikhet ama laiduna lakle yumda dumak thauduna lakle aduga joy gi asoiba amana dhuk candle di lairaktre joyna sum thauduna laklaba kana duda mahaki gari gi maning thangba tayarasi phop long hekta kaiki makoigi khul yoba lambi du thauba horaklabani madugi tanjaduda joyna tayara singarang na hanta su singkibada ngai bataine aduga matau karamna asi hairaga joysu gari du ngihak khamlaba matung dukum thaduni ngi adubu kari kumba amata di tawramde joyna kari noda tayara sikai bagi makhola ma thoki bataine aduga kari kumba amata su tawramde asi hairaga joysu ngihak tang wakhal khanjana duna leiringai mahaki driver gi sit phampham jaga aduda kanagumba misak ama musinmuna phamaga leiribado mahaksu urakle madu urakpa matamda khongdagi na kok phawbada tu sungkiba khangawdi tawriba pumnamak singa si joy suma sasi ingakngakle mahakna nupi ama garina thomdun halambado maduna maram oiduna mahaki masasi aki khangmaya mama nangbani haidana mahaksu khanduna masasi pangkita kirakle makhet ado khetuna gari gi manungda langseli adubu kanagumba amata dileiramde joyna aibu gari si thauduna sakadoribasi onthona wakreda ki onthona kire kamai toni sidi asumna khalle ngai haktangi matungda mahakna tawramliba pumnamak sing maikhe khetuna langsing khiba mayam sing aduna maram oiduna gari kumba amata leitrabaduda gari mathakta kakhalakle gari do makha tana adumak thauduna lakle asumna gari si thauduna laklaba kan gari gi manung thangba saruka somsida kanagumba miyoi kharana
ꯆꯦꯖꯥ ꯍꯥꯏꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯅꯨꯄꯤ ꯑꯃꯅ ꯍꯤꯛꯅ ꯀꯞꯄꯒ ꯃꯔꯣꯟ ꯀꯔꯤꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯔꯣꯜ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯉꯥꯡꯗꯅ ꯒꯥꯔꯤꯁꯤ ꯇꯣꯡꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯂꯤ꯫ ꯑꯩꯒꯤ ꯒꯥꯔꯤꯁꯤ ꯉꯁꯤꯗꯤ ꯅꯨꯄꯤ ꯃꯆꯥꯁꯤ ꯊꯣꯝꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝ ꯈꯔꯅꯁꯨ ꯆꯌꯦꯠꯅꯕ ꯈꯔ ꯂꯩꯈꯤꯕꯅꯤ꯫ ꯉꯁꯥꯏ ꯑꯩꯅ ꯀꯩꯅꯣ ꯈꯔ ꯎꯈꯤꯕꯗꯣ ꯃꯗꯨꯅꯁꯨ ꯃꯔꯝ ꯑꯣꯏꯗꯨꯅ ꯒꯥꯔꯤꯁꯤꯗ ꯇꯝꯅꯕ ꯈꯣꯠꯄꯁꯤ ꯈꯔꯁꯨ ꯊꯦꯡꯅꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ꯫ ꯐꯔꯦ, ꯌꯨꯝꯗꯕꯨ ꯈꯔ ꯊꯨꯅ ꯌꯧꯔꯗꯤ ꯐꯅꯤꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯄꯤꯁꯤ ꯒꯥꯔꯤ ꯈꯥꯝꯃꯣ ꯍꯥꯏꯗꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯉꯥꯡꯉꯛꯄꯒꯨꯝ ꯇꯧꯏ꯫ ꯖꯣꯏꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯟꯕ ꯇꯧꯗ ꯑꯗꯨꯃꯛ ꯊꯧꯏ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯌꯥꯝꯅ ꯀꯤꯔꯕ ꯁꯛꯇꯝ ꯑꯃꯗ ꯅꯨꯄꯤ ꯑꯃꯅ ꯖꯣꯏꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯐꯠ ꯂꯥꯎꯅ ꯃꯀꯣꯛ ꯑꯗꯨ ꯊꯤꯟꯖꯤꯜꯂꯛꯂꯤ꯫ ꯒꯥꯔꯤꯁꯦ ꯈꯥꯝꯃꯣ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯖꯣꯏꯁꯨ ꯃꯁꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯒꯥꯔꯤꯗꯣ ꯕ꯭ꯔꯦꯛ ꯈꯪꯀꯥꯎ ꯀꯥꯎꯏ꯫ ꯑꯗꯨꯒ ꯇꯨꯡꯗ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ꯫ ꯖꯣꯏꯅ ꯑꯩꯒꯤ ꯒꯥꯔꯤꯁꯤ ꯃꯤ ꯁꯣꯛꯎꯔꯕꯅꯤꯅ ꯌꯣꯟꯊꯣꯛꯂꯒ ꯑꯇꯣꯞꯄ ꯑꯃ ꯂꯧꯕꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥ? ꯁꯤꯅꯁꯨ ꯑꯩꯒꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯣꯏꯅ ꯂꯩꯖꯔꯤꯕꯅꯤꯅ ꯃꯁꯤ ꯌꯣꯟꯕ ꯌꯥꯗꯦ꯫ ꯊꯧꯔꯒꯦ ꯒꯥꯔꯤꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯒꯥꯔꯤꯁꯤ ꯊꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯌꯨꯝ ꯌꯧꯕ ꯐꯥꯎꯕꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤꯁꯨ ꯋꯥꯔꯕꯁꯨ ꯋꯥꯅ ꯑꯗꯨꯃꯛ ꯊꯧꯔꯛꯂꯤ꯫ ꯑꯩꯁꯨ ꯉꯁꯥꯏ ꯃꯈꯩꯗꯒꯤ ꯏꯁꯥꯁꯤ ꯏꯄꯪ ꯄꯪꯕ ꯒꯙꯥ ꯆꯨꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯙꯨꯞ ꯀꯦꯟꯗꯜ ꯑꯁꯤ ꯂꯩꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯩꯈꯦꯠꯁꯤ ꯈꯛ ꯂꯩꯔꯒ ꯂꯥꯛꯂꯤ꯫ ꯐꯔꯦ, ꯌꯨꯝ ꯌꯧꯅꯕ ꯑꯗꯨꯝ ꯊꯧꯔꯒꯦ ꯍꯥꯏꯗꯅ ꯌꯨꯝ ꯌꯧꯕ ꯐꯥꯎꯕꯗ ꯑꯗꯨꯝ ꯊꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯌꯨꯝ ꯍꯦꯛ ꯊꯧꯖꯤꯟꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯂꯥꯛꯀꯧ ꯀꯧꯔꯛꯏ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯁꯨ ꯊꯣꯔꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯖꯣꯏꯁꯨ ꯄꯔꯞ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯑꯉꯛꯄ ꯃꯇꯧ ꯑꯃꯗ ꯆꯞ ꯇꯤꯡꯅ ꯂꯦꯞꯂꯒ ꯒꯥꯔꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯏ꯫ ꯖꯣꯏꯅ ꯍꯥꯏ ꯂꯥꯛꯑꯣ, ꯈꯔ ꯊꯨꯅ ꯆꯪꯁꯤꯜꯂꯛ꯫ ꯅꯨꯄꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯅꯤꯀꯤꯇꯥꯅ ꯑꯥꯗ ꯂꯩꯔꯤꯁꯤ ꯀꯅꯥꯅꯣ? ꯀꯗꯥꯏꯗ? ꯍꯥꯏꯗꯨꯅ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯅꯤꯀꯤꯇꯥꯁꯨ ꯏꯉꯛꯉꯛꯂꯤ꯫ ꯖꯣꯏꯁꯨ ꯏꯉꯛꯉꯛꯂꯤ꯫ ꯖꯣꯏꯅ ꯑꯁ ꯂꯥꯛꯑꯣꯁꯦ, ꯏꯃꯨꯡꯗ ꯈꯔ ꯊꯨꯅ ꯆꯪꯂꯛꯑꯣ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯑꯩꯁꯨ ꯀꯩꯅꯣ ꯈꯔ ꯇꯝꯒꯦ꯫ ꯖꯣꯏꯒꯤ ꯅꯨꯄꯤ ꯅꯤꯀꯤꯇꯥꯁꯨ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯑꯝꯃꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗꯁꯨ ꯈꯪꯂꯤ꯫ ꯖꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯏꯄꯥ ꯄꯥꯈꯠꯄꯗꯨꯗ ꯃꯍꯥꯛꯁꯨ ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯏꯃꯨꯡ ꯍꯦꯛ ꯌꯧꯕꯒ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯄ ꯂꯩꯔꯒꯦ? ꯑꯩꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯁꯌꯤꯡ ꯄꯥꯝꯕꯣꯝꯁꯨ ꯌꯥꯝꯅ ꯆꯣꯡꯏ꯫ ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯔꯛꯀꯅꯨ꯫ ꯑꯩ ꯉꯁꯤꯁꯦ ꯔꯤꯖꯥꯕ ꯑꯃ ꯆꯠꯂꯨꯔꯕ ꯃꯇꯨꯡꯗ ꯌꯨꯝꯗ ꯍꯜꯂꯛꯄꯅꯤ꯫ ꯑꯗꯨꯗ ꯍꯅꯨꯕꯤꯗꯣ ꯀꯨꯝꯍꯧꯔꯀꯥꯟꯗ ꯒꯥꯔꯤꯒꯤ ꯚꯔꯥꯗꯨꯁꯨ ꯌꯥꯝꯅ ꯁꯨꯅ ꯄꯤꯒꯦ, ꯃꯇꯤꯛ ꯆꯥꯅ ꯄꯤꯒꯦ ꯍꯥꯏꯔꯒ ꯑꯩꯁꯤ ꯌꯥꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯒꯗꯤ ꯍꯅꯨꯕꯤꯗꯣ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡꯗ ꯚꯔꯥꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯃꯍꯥꯛꯁꯨ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯑꯩꯁꯤ ꯇꯦꯟꯁꯟ ꯑꯃ ꯀꯥꯔꯒ ꯒꯥꯔꯤꯁꯤ ꯊꯧꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯩꯒꯤ ꯒꯥꯔꯤꯁꯤ ꯊꯧꯗꯨꯅ ꯂꯥꯛꯄꯗ ꯂꯝꯍꯥꯡ ꯑꯃ ꯂꯩ꯫ ꯂꯝꯍꯥꯡꯗꯣ ꯍꯦꯛ ꯌꯧꯕꯒ ꯀꯅꯥꯅꯣ ꯃꯤꯑꯣꯏ ꯈꯔ ꯇꯣꯡꯂꯛꯄꯒꯨꯝꯅ ꯑꯩꯒꯤ ꯒꯥꯔꯤꯒꯤ ꯃꯅꯤꯡ ꯑꯁꯤꯗ ꯇꯣꯡꯂꯛꯄꯒꯨꯝꯅ ꯇꯧꯏ꯫ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯁꯤꯒꯨꯝꯅ ꯀꯤꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯇꯨꯅ ꯂꯥꯛꯄꯅ ꯃꯐꯝ ꯖꯒꯥꯗꯨꯒꯤ ꯆꯤꯡꯗꯣꯡ ꯑꯣꯏꯅ ꯂꯩꯕ, ꯂꯝꯕꯤ ꯑꯣꯏꯅꯁꯨ ꯂꯩꯕ, ꯍꯥꯏꯕꯗꯤ ꯆꯤꯡ ꯑꯅꯤꯒꯤ ꯀꯔꯛꯇ ꯂꯝꯕꯤ ꯐꯥꯎꯕ ꯖꯒꯥ ꯑꯃ ꯂꯩ꯫ ꯃꯗꯨꯒꯤ ꯖꯒꯥꯗꯣ ꯐꯥꯎꯗꯨꯅ ꯊꯧꯔꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯃ ꯊꯣꯝꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨ ꯑꯩꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗꯅ ꯑꯗꯨꯃꯛ ꯊꯧꯗꯨꯅ ꯂꯥꯛꯏ꯫ ꯅꯨꯄꯤꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯐ꯭ꯔꯤꯡ ꯀꯥꯎꯗꯨꯅ ꯁꯤꯡꯉꯝꯗ ꯁꯤꯍꯧꯔꯤ꯫ ꯑꯩ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯥꯛꯇꯕꯗꯨꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕ ꯇꯧꯗꯅ ꯑꯩꯁꯦ ꯑꯗꯨꯃꯛ ꯂꯥꯛꯑꯕꯅꯤ꯫ ꯉꯁꯥꯏ ꯃꯈꯩꯗꯒꯤ ꯅꯨꯄꯤ ꯑꯃ ꯑꯗꯨꯝ ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯆꯌꯦꯠ ꯈꯣꯏꯌꯦꯠꯅꯕꯒꯨꯝꯅ ꯑꯗꯨꯝ ꯇꯧꯔꯤ꯫ ꯑꯩ ꯏꯁꯥꯁꯤ ꯌꯥꯝꯅ ꯀꯤꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯤꯀꯤꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯃꯨꯟꯅ ꯌꯦꯡꯕꯗꯣ ꯃꯗꯨꯗ ꯇꯥꯃꯣꯒꯤ ꯒꯥꯔꯤꯁꯤꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯇꯣꯡꯕꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯗ ꯑꯩꯁꯨ ꯃꯨꯟꯅ ꯌꯦꯡꯕꯅꯤ꯫ ꯑꯩꯒꯤ ꯒꯥꯔꯤꯁꯤ ꯀꯩꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯔꯦ꯫ ꯈꯪꯗ꯭ꯔꯦ, ꯏꯁꯥꯁꯤ ꯀꯤꯕꯅꯁꯨ ꯌꯥꯗ꯭ꯔꯦ꯫ ꯀꯤꯗꯕꯤꯗ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯁꯤꯗ꯫ ꯈꯨꯖꯨ ꯂꯩꯈꯥꯝ ꯈꯔ ꯂꯩꯕꯅꯤ, ꯃꯩ ꯊꯥꯔꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯑꯃꯠꯇ ꯇꯥꯍꯟꯗꯕꯤꯗ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯖꯣꯏꯁꯨ ꯃꯁꯥꯗꯨ ꯄꯣꯊꯥꯔꯒꯦ ꯋꯥꯔꯦ ꯍꯥꯏꯗꯅ ꯃꯍꯥꯛꯀꯤ ꯀꯥ ꯇꯝꯅ ꯂꯥꯛꯂꯤ꯫ ꯅꯤꯀꯤꯇꯥꯁꯨ ꯑꯗꯨꯃꯉꯥꯏ ꯄꯣꯊꯥꯕ ꯆꯪꯂꯛꯏ꯫ ꯖꯣꯏꯅ ꯅꯨꯄꯤ, ꯏꯁꯥꯁꯦ ꯄꯣꯊꯥꯕꯒ ꯏꯁꯪ ꯁꯪꯗ꯭ꯔꯤ, ꯋꯥꯕꯅꯁꯨ ꯌꯥꯗ꯭ꯔꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯗꯣ ꯑꯩ ꯀꯥꯎꯕ ꯉꯝꯂꯔꯣꯏꯗ꯫ ꯐꯔꯦꯁꯤ, ꯈꯔꯁꯨ ꯋꯥꯈꯜ ꯑꯁꯤ ꯌꯥꯡꯊꯣꯛꯅꯕ ꯀꯩꯒꯨꯝꯕ ꯈꯔ ꯇꯧꯁꯤ꯫
ꯑꯩ ꯅꯨꯄꯤꯗꯣ ꯁꯤꯔꯝꯃꯗ꯭ꯔꯥ? ꯁꯤꯔꯝꯃꯅꯤꯗ. ꯑꯩꯅ ꯑꯔꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯔꯨꯔꯤ. ꯅꯨꯄꯤꯗꯣ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯕꯁꯤ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕꯅꯤ. ꯃꯍꯥꯛꯀꯤ ꯑꯥꯇꯃꯥꯗꯨꯅ ꯑꯩꯁꯤ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯥ? ꯅꯨꯡꯉꯥꯏꯔꯝꯃꯣꯏꯗ. ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤ ꯖꯔ ꯖꯔ ꯆꯠꯈꯤꯕ ꯈꯪꯍꯧꯗ꯭ꯔꯤ. ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯄꯨꯡ ꯑꯁꯤꯁꯨ 12 ꯇꯥꯁꯤꯜꯂꯛꯂꯤ. ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯅꯔꯛꯄ ꯃꯇꯝꯅꯤ. ꯑꯗꯨꯕꯨ ꯖꯣꯏꯗꯤ ꯃꯁꯥꯗꯣ ꯄꯣꯊꯥꯕ ꯑꯃꯠꯇ ꯌꯥꯗ꯭ꯔꯤ. ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯤ ꯁꯨꯁꯨ ꯀꯥꯝꯕ ꯃꯈꯩ ꯑꯗꯨꯃꯛ ꯄꯣꯊꯥꯔꯤ. ꯖꯣꯏꯅ, ꯑꯩꯅ ꯑꯔꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯔꯨꯔꯕ? ꯑꯁ, ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨ ꯑꯩꯕꯨ ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯕ ꯌꯥꯏ. ꯃꯗꯨꯅꯅꯤ ꯑꯩꯅ ꯉꯁꯥꯏ ꯃꯈꯩ ꯂꯥꯛꯄ ꯃꯇꯝꯗ ꯆꯌꯦꯠ ꯈꯣꯏꯌꯦꯠꯅꯕ ꯃꯌꯥꯝ ꯑꯃꯅ ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯌꯦꯠꯇꯨꯅ ꯂꯥꯛꯂꯤꯕꯁꯤ. ꯑꯁ, ꯅꯣꯡꯉꯥꯜꯂꯒ ꯒꯥꯔꯤ ꯑꯁꯤ ꯑꯃꯨꯛꯇꯪ ꯃꯥꯏꯕ ꯑꯃꯗ ꯇꯥꯟꯅꯔꯒ ꯈꯣꯏꯔꯝ ꯊꯣꯛꯇ꯭ꯔꯒꯗꯤ ꯊꯋꯥꯏꯁꯤꯡ ꯑꯁꯤ ꯑꯩꯒꯤ ꯒꯥꯔꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯕ ꯇꯥꯔꯤ. ꯑꯁꯤ ꯍꯥꯏꯔꯒ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯖꯣꯏꯒꯤ ꯒꯥꯔꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯂꯩꯕꯒꯨꯝꯅ ꯃꯔꯥꯡ ꯃꯔꯥꯡ ꯂꯥꯡꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯨꯝꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯧꯔꯛꯂꯤ. ꯖꯣꯏꯁꯨ ꯃꯁꯥꯗ ꯋꯥꯈꯜ ꯈꯟꯖꯥꯟꯅꯔꯝꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ. ꯑꯗꯨꯒ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ. ꯖꯣꯏꯅ, ꯊꯋꯥꯏꯁꯤ ꯈꯛꯇ ꯅꯠꯇꯅ ꯂꯥꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤꯁꯨ ꯑꯩꯒꯤ ꯒꯥꯔꯤꯁꯤꯗ ꯆꯌꯦꯠ ꯈꯣꯏꯌꯦꯠꯅꯕ ꯃꯌꯥꯝ ꯑꯃ ꯐꯥꯎꯔꯕ ꯃꯥꯜꯂꯤ. ꯏꯁ, ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯅꯣꯡꯉꯥꯟꯕ ꯐꯥꯎꯕꯗ ꯉꯥꯏꯗꯣꯏꯁꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦꯗ. ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯐꯠ ꯀꯥꯔꯛꯂꯒ ꯄꯨꯗ꯭ꯔꯨꯞ ꯂꯥꯎꯅ ꯖꯨꯔꯤ ꯇꯥꯐꯝ ꯑꯁꯤꯗ ꯇꯥꯈꯤꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔ ꯊꯣꯛꯈꯤꯔꯝꯃꯤ. ꯖꯣꯏꯁꯨ ꯃꯁꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ. ꯉꯁꯥꯏ ꯃꯈꯩꯗꯒꯤ ꯇꯨꯝꯕ ꯌꯥꯗꯅꯒ ꯂꯩꯁꯤꯜꯂꯤ. ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯖꯣꯏ ꯃꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯍꯜꯂꯤ. ꯖꯣꯏꯅ, ꯑꯣ, ꯑꯩꯒꯤ ꯊꯋꯥꯏꯁꯤ ꯅꯨꯄꯤꯁꯤꯅ ꯄꯥꯝꯂꯕ꯭ꯔꯥ? ꯌꯨꯝ ꯐꯥꯎꯕꯗ ꯏꯅꯔꯛꯂꯕ ꯃꯥꯜꯂꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ, ꯗꯥ ꯖꯣꯏ, ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯨ. ꯗꯥ ꯖꯣꯏ, ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯕꯤꯌꯨ. ꯑꯩ ꯏꯁꯥꯁꯤ ꯏꯪꯕꯅ ꯌꯥꯗ꯭ꯔꯦ. ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯕꯤꯌꯨ, ꯗꯥ ꯖꯣꯏ. ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯖꯣꯏ ꯃꯁꯥꯗꯣ ꯂꯩꯇꯥꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ. ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯤꯡ ꯀꯧꯔꯛꯄꯁꯤꯗ ꯂꯩꯇꯥꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯅꯤ. ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ, ꯗꯥ ꯖꯣꯏ, ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯕꯨ ꯒꯥꯔꯤꯅ ꯊꯣꯝꯂꯝꯂꯕ ꯃꯇꯨꯡꯗ ꯍꯟꯅ ꯐꯥꯎꯕ ꯑꯃꯠꯇ ꯌꯦꯡꯗꯅ ꯑꯗꯨꯃꯛ ꯆꯠꯈꯤꯕꯅꯣ? ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤ ꯂꯩꯇꯥꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ. ꯗꯥ ꯖꯣꯏꯅ ꯑꯩꯕꯨ ꯑꯃꯨꯛꯇꯪꯗꯤ, ꯑꯩꯒꯤ ꯊꯋꯥꯏꯁꯤ ꯁꯥꯟꯇꯤ ꯑꯣꯏꯅ ꯑꯃꯨꯛꯇꯪꯗꯤ ꯂꯩꯍꯟꯕꯤꯌꯨ, ꯗꯥ ꯖꯣꯏ. ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯇꯥꯟꯖꯥꯁꯤꯗ ꯖꯣꯏꯒꯤ ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯅ ꯀꯤꯔꯤ. ꯖꯣꯏꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯍꯧꯗꯣꯛꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ. ꯑꯗꯨꯕꯨ ꯍꯧꯗꯣꯛꯄꯒ ꯑꯃꯠꯇ ꯉꯝꯗ꯭ꯔꯤ. ꯅꯨꯄꯤꯗꯨ ꯀꯧꯔꯝꯂꯕ ꯃꯇꯨꯡꯗ ꯆꯞ ꯂꯦꯞꯈ꯭ꯔꯦ. ꯑꯗꯨꯒ ꯖꯣꯏꯒꯤ ꯃꯈꯣꯏꯒꯤ ꯊꯣꯡꯕꯥꯟ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄꯛꯏ. ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯕꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯑꯩꯒꯤ ꯅꯨꯄꯥꯒ ꯆꯦꯟꯃꯤꯟꯅꯒꯦ ꯍꯥꯏꯗꯅ ꯊꯣꯔꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯅꯨꯡꯁꯤ ꯍꯩꯇꯅ ꯗꯥ ꯖꯣꯏꯅ ꯒꯥꯔꯤꯅ ꯑꯩꯒꯤ ꯏꯁꯥꯁꯤ ꯊꯣꯝꯕꯤꯔꯝꯂꯒ ꯇꯛꯈꯥꯏꯔꯝꯂꯒ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕ ꯇꯧꯗꯅ ꯑꯗꯨꯃꯛ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯥ? ꯑꯩꯒꯤ ꯏꯁꯥꯁꯤ ꯑꯩ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯜꯂꯤ. ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨꯁꯨ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄꯤ. ꯖꯣꯏ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤꯁꯨ ꯈꯜꯂꯒ ꯑꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯤ. ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯁꯤ ꯆꯞ ꯂꯦꯞꯈ꯭ꯔꯦ. ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ. ꯖꯣꯏꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯔꯛꯂꯔꯣꯏ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯊꯣꯡ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯊꯤꯜꯂꯛꯂꯤ. ꯍꯟꯗꯛꯃꯨꯛꯇꯤ ꯊꯣꯡ ꯑꯁꯤ ꯍꯧꯅ ꯊꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯁꯨ ꯃꯤꯀꯞ ꯊꯣꯔꯛꯂꯤ. ꯑꯗꯨꯒ ꯖꯣꯏꯒꯤ ꯅꯨꯄꯤꯗꯨꯁꯨ ꯃꯤꯀꯞ ꯊꯣꯔꯛꯂꯤ. ꯖꯣꯏꯒꯤ ꯅꯨꯄꯤꯅ, ꯗꯗꯥ, ꯀꯩꯅꯣ ꯇꯧꯔꯤꯁꯤ? ꯁꯤꯠ, ꯇꯨꯃꯤꯟ ꯂꯩꯌꯨ, ꯑꯩꯁꯨ ꯈꯪꯗꯦ. ꯉꯁꯥꯏ ꯃꯈꯩꯗꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯩꯒꯤ ꯃꯤꯡꯁꯨ ꯀꯧꯏ. ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯡ ꯑꯁꯤꯁꯨ ꯐꯛꯀꯥꯏꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯀꯟꯅ ꯀꯟꯅ ꯊꯤꯟꯕ ꯍꯧꯔꯛꯂꯤ. ꯇꯥꯟꯖꯥꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯥ, ꯖꯣꯏꯒꯤ ꯃꯄꯥꯗꯨꯅ, ꯍꯩ, ꯀꯅꯥꯅꯣ ꯃꯄꯥꯜ ꯑꯁꯤꯗ ꯊꯣꯡ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯊꯤꯜꯂꯤꯕꯁꯦ? ꯍꯥ, ꯑꯩ ꯊꯣꯛꯂꯛꯎꯔꯣ? ꯑꯗꯨꯝꯅ ꯍꯥꯏꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯈꯨꯝꯂꯛꯇꯦ. ꯊꯣꯡ ꯑꯗꯨꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯊꯤꯜꯂꯤ. ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯉꯪꯅ, ꯊꯣꯡ ꯑꯁꯤ ꯍꯥꯡꯉꯨ, ꯊꯣꯡ ꯑꯁꯤ ꯈꯔ ꯊꯨꯅ ꯍꯥꯡꯉꯨ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯅꯈꯣꯏ ꯄꯨꯡꯇꯨꯝ ꯇꯨꯝꯅ ꯍꯥꯠꯀꯅꯤ. ꯊꯣꯡ ꯑꯁꯤ ꯍꯥꯡꯉꯨ. ꯑꯁꯨꯝꯅ ꯉꯪꯗꯨꯅ ꯍꯥꯏꯔꯛꯄꯗ ꯖꯣꯏꯒꯤ ꯅꯨꯄꯤꯗꯨꯗꯤ ꯀꯤꯕꯅ ꯂꯋꯥꯏ ꯂꯨꯇꯣꯜ ꯑꯁꯤ ꯁꯥꯠꯈ꯭ꯔꯦ. ꯃꯄꯥꯗꯨꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ. ꯖꯣꯏꯅ, ꯑꯩ ꯊꯣꯡꯁꯦ ꯑꯃꯨꯛꯇꯪ ꯉꯥꯛꯎꯈꯤꯒꯦ, ꯅꯠꯇ꯭ꯔꯒꯗꯤ ꯊꯣꯡ ꯑꯁꯤ ꯀꯥꯞꯈꯥꯏꯔꯒ ꯊꯋꯥꯏ ꯑꯁꯤ ꯆꯪꯂꯛꯄ ꯌꯥꯏ. ꯑꯁꯤ ꯍꯥꯏꯔꯒ ꯖꯣꯏꯗꯨꯁꯨ ꯃꯍꯥꯛꯁꯨ ꯊꯋꯥꯏꯗꯨ ꯆꯪꯂꯛꯇꯅꯕꯅꯤ ꯍꯥꯏꯗꯅ ꯊꯣꯡ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯉꯥꯛꯏ. ꯊꯣꯡ ꯑꯗꯨ ꯀꯥꯞꯈꯥꯏꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯂꯤ.
ꯁꯥꯐꯨ ꯀꯟꯅ ꯊꯤꯜꯂꯛꯄꯗꯨꯗ ꯖꯣꯏ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨꯁꯨ ꯂꯩꯇꯥꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯁꯨ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯃꯈꯣꯏꯁꯨ ꯈꯟꯖꯥꯟꯅꯩ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯇꯧꯕ ꯌꯥꯕ ꯇꯧꯔꯝꯂꯕ ꯃꯇꯨꯡꯗ ꯇꯨꯃꯤꯟꯅ ꯁꯨꯃꯛ ꯂꯩꯈ꯭ꯔꯦ꯫ ꯖꯣꯏꯁꯨ ꯃꯁꯥꯗꯣ ꯈꯪꯊꯥ ꯊꯥꯗꯣꯛꯏ, ꯃꯍꯥꯛꯅ ꯄꯥꯏꯔꯝꯕ ꯊꯣꯡ, ꯉꯥꯛꯂꯝꯕ ꯊꯣꯡ ꯑꯗꯨꯁꯨ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯖꯣꯏꯒꯤ ꯒꯥꯔꯤꯗꯨꯁꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯊꯣꯡ ꯍꯥꯡꯗꯨꯅ ꯀꯥꯈꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯒꯥꯔꯤꯒꯤ ꯁ꯭ꯇꯥꯔꯠ ꯑꯗꯨꯁꯨ ꯍꯧꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯒꯥꯔꯤꯁꯤ ꯉꯪꯕ ꯍꯧꯔꯛꯂꯦ꯫ ꯃꯇꯧ ꯑꯗꯨꯗ ꯖꯣꯏ ꯑꯗꯨꯝ ꯊꯣꯛꯇꯦ, ꯃꯍꯥꯛꯁꯨ ꯑꯗꯨꯝ ꯃꯈꯣꯜ ꯑꯗꯨ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩ꯫ ꯇꯟꯖꯥꯗꯨꯗ ꯖꯣꯏꯅ "ꯏꯁ, ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯇꯝꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦꯗ꯫ ꯑꯩꯒꯤ ꯏꯁꯥꯁꯦ ꯂꯩꯇꯥꯐꯝꯁꯨ ꯑꯃꯠꯇ ꯈꯪꯍꯟꯗ꯭ꯔꯤ꯫ ꯃꯁꯤꯒꯤ ꯉꯁꯥꯏ ꯑꯩꯅ ꯇꯣꯡꯂꯛꯄ ꯑꯩꯒꯤ ꯒꯥꯔꯤꯗ ꯇꯣꯡꯂꯛꯈꯤꯕ ꯍꯅꯨꯕꯤꯗꯨꯁꯨ ꯃꯗꯨ ꯑꯐꯕ ꯅꯨꯄꯤ ꯁꯨꯡꯅꯠ ꯅꯠꯇꯦ꯫ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯔꯤꯖꯥꯔꯕ ꯑꯗꯨ ꯆꯠꯂꯝꯗ꯭ꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯊꯣꯛꯂꯝꯂꯣꯏ꯫ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯂꯣꯏꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯖꯣꯏꯅ ꯃꯆꯤꯜꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯒꯥꯔꯤꯒꯤ ꯇꯌꯥꯔꯒꯤ ꯅꯨꯡꯁꯤꯠꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯅ ꯊꯥꯗꯣꯛꯄꯒꯨꯝ ꯇꯧꯏ꯫ ꯃꯗꯨ ꯈꯛꯇꯁꯨ ꯅꯠꯇꯦ, ꯒꯥꯔꯤꯒꯤ ꯃꯤꯡꯁꯦꯜ ꯑꯁꯤꯁꯨ ꯂꯣꯏꯅ ꯄꯣꯞ ꯄꯣꯞ ꯂꯥꯎꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯆꯩꯇꯨꯞꯅ ꯀꯟꯗꯅ ꯊꯨꯒꯥꯏꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔ ꯊꯣꯔꯛꯂꯤ꯫ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯖꯣꯏꯒꯤ ꯃꯄꯥꯅ "ꯀꯔꯤ ꯃꯇꯧꯅꯣ? ꯊꯣꯛꯂꯒ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨꯁꯤ" ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯄꯥꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯖꯄꯣꯠꯇꯦ꯫ ꯖꯣꯏꯅ "ꯕꯥꯕꯥ, ꯊꯣꯛꯈꯤꯅꯨꯗ, ꯀꯅꯥꯅ ꯈꯪꯕ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯂꯕꯗꯤ? ꯇꯝꯕ ꯑꯃꯠꯇ ꯉꯝꯗꯦ꯫ ꯃꯈꯣꯏꯗꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯥꯛꯏꯅꯤ꯫ ꯑꯩꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯕꯗꯤ ꯑꯩꯈꯣꯏ ꯑꯣꯏꯅ ꯁꯤꯒꯗꯧꯔꯤꯕꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯥꯗꯣ ꯈꯥꯝꯖꯤꯜꯂꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯇꯧꯔꯝꯂꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯅꯣꯡꯁꯨ ꯉꯥꯝꯐꯨꯡ ꯇꯧꯔꯛꯀꯗꯧꯔꯦ꯫ ꯐꯅ ꯀꯨꯏꯅ ꯑꯗꯨꯝꯅ ꯇꯧꯕꯅꯤ꯫ ꯖꯣꯏꯅ "ꯏꯁ, ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯅ ꯇꯝꯅꯈ꯭ꯔꯦꯗ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯔꯤꯉꯩ ꯆꯥꯛꯁꯪꯗꯁꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯆꯥꯛꯈꯨꯝꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯪꯈꯥꯏꯕ ꯊꯨꯒꯥꯏꯕ ꯌꯥꯡꯈꯥꯏꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯂꯤ꯫ ꯖꯣꯏꯒꯤ ꯃꯄꯥꯅ ꯆꯥꯛꯁꯪ ꯇꯝꯅ ꯑꯗꯨꯃꯛ ꯆꯪꯏ꯫ ꯏꯕꯣꯍꯜꯅ ꯆꯥꯛꯁꯪ ꯇꯝꯅ ꯑꯗꯨꯃꯛ ꯆꯪꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯒꯤ ꯃꯇꯧ ꯑꯃꯗ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯕꯗꯨ꯫ ꯑꯁꯨꯝ ꯇꯞꯅ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯅꯨꯄꯤ ꯑꯃꯒꯤ ꯁꯕꯥꯟꯗ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯆꯥꯛꯈꯨꯝꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯂꯪꯈꯥꯏꯕ ꯊꯨꯒꯥꯏꯕ ꯌꯥꯡꯈꯥꯏꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯍꯥꯛꯁꯨ ꯇꯞꯅ ꯎꯔꯛꯂꯤ꯫ ꯖꯣꯏꯒꯤ ꯃꯄꯥ ꯏꯕꯣꯍꯜꯁꯨ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯈꯟꯖꯥꯟꯅꯩ꯫ ꯖꯣꯏꯒꯤ ꯃꯄꯥꯅ "ꯏꯁ, ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯗꯤ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯛꯁꯪꯒꯤ ꯊꯣꯡ ꯑꯗꯨ ꯒꯝ ꯂꯥꯎꯅ ꯊꯤꯡꯖꯤꯜꯂꯤ꯫ ꯖꯣꯏꯒꯤ ꯃꯄꯥ ꯏꯕꯣꯍꯜꯁꯨ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯈꯔꯗꯤ ꯊꯣꯛꯂꯦ ꯍꯥꯏꯕꯗꯨ ꯃꯍꯥꯛꯁꯨ ꯈꯪꯂꯦ꯫ ꯖꯣꯏꯒꯤ ꯃꯄꯥꯅ ꯃꯃꯥꯡ ꯊꯣꯡꯗ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯑꯗꯨꯒ ꯆꯥꯛꯁꯪꯗ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯁꯨ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯈꯔꯗꯤ ꯊꯣꯛꯂꯦ ꯍꯥꯏꯕꯗꯨ ꯈꯪꯂꯦ꯫ ꯇꯨꯃꯤꯟꯅ ꯃꯈꯣꯜ ꯑꯗꯨ ꯑꯗꯨꯃꯛ ꯇꯥꯏ꯫ ꯖꯣꯏꯒꯤ ꯅꯨꯄꯤ ꯅꯤꯀꯤꯇꯥꯗꯤ ꯃꯈꯣꯜ ꯑꯗꯨ ꯑꯗꯨꯃꯛ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯅꯣꯡ ꯑꯁꯤꯁꯨ ꯉꯥꯟꯊꯣꯔꯛꯂꯦ꯫ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯖꯣꯏꯒꯤ ꯃꯄꯥꯅ "ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯃꯨꯛꯐꯥꯎ ꯇꯧꯔꯛꯇ꯭ꯔꯤꯕꯅꯤ꯫ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯑꯁꯤꯒꯨꯝꯅ ꯑꯃꯠꯇ ꯊꯣꯛꯈꯤꯕ ꯂꯩꯇ꯭ꯔꯤ꯫ ꯅꯤꯄꯥꯃꯆꯥ, ꯅꯪ ꯉꯔꯥꯡꯗꯤ ꯀꯗꯥꯏꯗ ꯂꯝ ꯑꯁꯤ ꯃꯤꯒꯤ ꯔꯤꯖꯥꯔꯕ ꯆꯠꯂꯨꯏ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯖꯣꯏꯁꯨ ꯃꯄꯥꯗ ꯍꯥꯏꯗ꯭ꯔꯕ ꯌꯥꯗꯕ ꯃꯇꯥꯡ ꯌꯧꯔꯛꯂꯕꯗꯨꯗ ꯑꯗꯨꯝ ꯍꯥꯏꯗꯣꯛꯂꯦ꯫ ꯉꯔꯥꯡꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯁꯤꯠ ꯅꯥꯟꯅ ꯍꯦꯛꯇ ꯇꯝꯂꯦ꯫ ꯖꯣꯏꯒꯤ ꯃꯄꯥꯅ "ꯏꯆꯦ, ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯤ ꯅꯪꯅ ꯇꯧꯔꯨꯔꯤꯕ ꯊꯕꯛ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯅ ꯁꯣꯏꯔꯦ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨ ꯅꯪꯉꯣꯟꯗ ꯌꯥꯝꯅ ꯊꯤꯅ ꯋꯥꯔꯧꯔꯝꯕ ꯌꯥꯏ꯫ ꯐꯔꯦ, ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯈꯔ ꯐꯅꯕ, ꯅꯪꯉꯣꯟꯗꯁꯨ ꯑꯀꯤ ꯑꯈꯪ ꯅꯪꯉꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯐꯅꯕ ꯂꯩꯀꯥꯏꯒꯤ ꯑꯃꯥꯏꯕ ꯑꯃ ꯂꯩꯔꯤꯗꯣ, ꯃꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇꯪ ꯆꯠꯂꯒ ꯇꯥꯟꯅꯔꯨꯁꯤ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯇꯥꯟꯅꯔꯝꯃꯤ꯫ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯧ ꯈꯔ ꯇꯧꯔꯛꯂꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯇꯧꯈꯤꯗ꯭ꯔꯦ꯫ ꯖꯣꯏꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯒꯥꯔꯤꯗꯣ ꯐꯖꯅ ꯆꯥꯝꯊꯣꯛꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯗꯤ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯍꯥꯏꯕꯕꯨ ꯖꯣꯏꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯑꯀꯤ ꯇꯨꯖꯨꯡꯕ ꯈꯔ ꯐꯥꯎꯔꯤꯕ ꯃꯔꯝꯅ ꯒꯥꯔꯤꯗꯣ ꯑꯇꯣꯞꯄꯗ ꯃꯃꯜ ꯍꯣꯡꯅ ꯌꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯒꯥꯔꯤ ꯑꯃ ꯂꯧꯔꯕ ꯃꯇꯨꯡꯗ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯃꯥꯟꯅꯕ ꯃꯍꯦꯁꯀ ꯒꯥꯔꯤꯗꯣ ꯑꯗꯨꯃꯛ ꯔꯟ ꯆꯠꯂꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ, ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯃꯌꯥꯝ, ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯥꯏꯅꯔꯁꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ꯫ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ꯫